Parliament के बजट सेशन की अनी सुब तांकक ngasi हौख्रे ngasi Union Finance Minister Nirmala Sitharaman na Manipur के बजट सु पुथोकने हौखिबा February 8 da N Biren na CM famdagi resign hek taukhibadagi February 18 dagi Manipur da President's rule chatnaduna lakhibane ngasidagi hauraga April 3 fawba chathagadawriba Parliament के बजट सेशन asida English ani kunmanga kuntaruk ke voting on demands for grants yauna appropriation bill ga mari lainaba kaya khanagani masigi mathakta Financial Business Banking Laws Amendment Bill, the Coastal Shipping Bill 2024, the Immigration and Foreigners Bill 2025 amade, the Railways Amendment Bill yauna legislation kaya khanagani haire ngasigi Lok Sabha gi mifam hek haubaga charang na bathokpadagi mifam asi matam ngaihak yaithoklaba matung amukhana chathake loina na Rajya Sabha gi oina mifam hek haubaga charang na bathokpadagi opposition kangbo house tagi walkout tawke